Manipur gi hojik lairiba issue athubada mari leinaba authority nan loisinbiyo amadi kangluk furup khenaba thamdana amatta oina nungsi janana laiminarasi shanti laiba Manipur ama oinaba haina All India Tanzimi Insaf AITI gi tarani thoirak suba foundation dega mari leinana media da phongdorakre Lilong Haoreibi Turel Ahanbi Buya Salam mayagi community hall da ngarang All India Tanzimi Insaf ki tarani thoirak suba foundation de pangthokhibaga loinana organization asigi maru oiba pandam oina India da lairiba minority khudingmaki rights ta singnarapbu thengnaba amadi democratic oiba value bu wangkhathanbani hairi social media da community amaga awai akhum tawnaba tokadabani Manipur bu India gi manungda shanti leiba masak thokpa leipak ama ohenge hairabadi community amana amagi mayokta toxic narrative sagatpa toktuna unemployment poverty education economic asina chingmada focus tawrasi amasung nungsi chanana hingminarasi haina phongdorakle ngasi All India Tanzimi Insaf AITI Organization for Justice haina khangnaba adugumlaba organization asina Bharat ki laimaida lakhibagi taragani thoi suba mapok kunmo lama ngasi Lilong gi Buya Salam mayada leiba public community hall asimaktada pangthok liba asi All India Tanzimi Insaf AITI Organization for Justice hairiba organization ase shangna punsi leiba oirasanu long live AITI haiba wafam sima ai ahan maktada haijage All India Tanzimi Insaf haiba organization asi masigi asengba clear mission ase aikoigi yamna sengba clear mission si to defend the rights of minority gi adugum laba hak mat pasingdo madu mat pa yaroi haidana hengnaba to promote the secular democratic values aikoigi leiriba secular amasung democratic values e masi wangkhat hanba to work social harmony and justice amasung to oppose every form of discrimination hairiba mieng sigi makada aikoigi All India Tanzimi Insaf si sakibani aduna All India Tanzimi Insaf na adugum laba mieng dugi makada to build bridge understanding among the communities haiba wakhalase masi thami ngasigi asigum laba foundation de ase aikoina lepkhiba aikoigi phirep social justice equality amasung equal right haiba ase reaffirm tawnanabagi damakta ngasigi asigum laba taragani thoi suba foundation de si pangthok libani ngasigi foundation de ase masina lakpa matamda bharat leiriba adugum laba community punamakse nungsi sanana hingminnaba amasung aikoi apunba united bharat ama amukka hanna lakhanba amasung aikoi masen kanglukki miengda haibadi dhamada jatida londa khenaba thamaga amana amabu khaidok khaijin tawribase masigi mayokta lepagi achetpa pirepama aikoi punamak wasak minarasi bharat se shanti ohelasi bharat si malemgi miyamda aikoi shanti gi leipak amoina utlasi haibasima ahanba makta thamningi loinana Manipur gi context ta 2023 dagi ngasi phawba laiba asigum laba yamna ningba kaiba इतिहास की अमूब काली ने इरग लेरगदबा असिगुम लब इरांग अमा लोइसन बंगमदन लेरिबा से मसी अथुब मतमद लोइसननबगी दमक्ता मरी लेनबा अथॉरिटी सिंगना मिएंग संगबग लोइनन अथुबद लोइसनगदबनी तसेंगना हायरबा मतमदा मणिपुर से मसीगी थोइब Wathok se masi loisen ge haiba tarabadi restoration of trust laghan batai madugi dialogue se communities amaga civil society organization singa chhatra singi manung do oirabasu nupi singi manung do oirabasu dhamagi lucing basing do oirabasu shanti gi damakta adugum laba communication aikoi thambatai impartial oiba governance haibadi sarkar na achan mirai khaibagi thabak se masi tok patai aina jati punamak mioiba khuding makki chap mane haiba wakhallon se law must be equal for all haiba se masi koi khangmin na batai maram asi makna masigum laba solution ni mai kaida lakna na bagi damakta toxic oiba media singda laiba warul kaya se masi control to batai loina responsible media singi mathau to batai haibasima all india tanzimi insaf na manipur gi mai kaida mieng thamaga haijari loina asigum laba manipur da khunda minariba kanglup punamak haibadi manipur da hek khunda riba kanglup punamak se masi nungsi chanana aikoi amat to oibagi wakhal se masi makada dharma gi khena ba thadokpa lon gi khena ba thadokpa adugum laba kanglup ki mieng punamak
पुनमक थादोक्तुना अपुनबा मणिपुर की हाइबा वाखल से मसीदा इकोई पुनमक पुनमिन्नरसी हाइबा ऑल इंडिया तंजीमी इंसाफ की ngasiगी मपोक कुमोन सिदा अमुक्का हन्ना मियाम पुनमक थमजरी मणिपुर अमसुंग भारत की मियाम पुनमकपु ऑल इंडिया तंजीमी इंसाफ की माइकैदगी हराव पाउजेल पिजबग लोइनना इकोई पुनमक नुंसी चानने हिंगमिन्नरसी हाइबा पाउजेल असि थमजरी थैंक यू।